ꯌꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤ ꯎꯔꯕ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯤꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯋꯦꯗꯔꯁꯤꯒ ꯗꯗꯥꯅ ꯑꯣꯛ ꯄꯣꯔꯛꯅ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏ ꯊꯣꯡꯉꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯇꯦꯛꯒ ꯌꯦꯡꯍꯟꯖꯔꯒꯦ ꯅꯨꯡꯁꯥꯅ ꯑꯃ ꯁꯥꯔꯤꯕ ꯀꯩꯅꯣꯅꯤ ꯗꯗꯥꯅ ꯊꯣꯡꯉꯤꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯑꯩꯅ ꯆꯪꯉꯛꯄꯗ ꯑꯣꯛꯁꯦ ꯁꯧꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯇꯤ 5-6ꯃꯨꯛ ꯀꯥꯝꯃꯨꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯇꯤ ꯀꯥꯝ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯩ ꯀꯔꯤꯕ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯊꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯃꯅꯤꯡꯗꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯗꯣ ꯁꯤꯇꯤꯁꯦ ꯀꯥꯝꯕ ꯍꯧꯔꯦ ꯃꯌꯥꯝꯁꯦ ꯁꯤꯇꯤꯁꯦ 5-6ꯃꯨꯛ ꯀꯥꯝꯗꯣꯏꯅꯦ ꯍꯥꯏꯌꯦꯕꯀꯣ ꯉꯥꯏꯔꯣꯒꯦ ꯉꯥꯏꯔꯦ ꯈꯔ ꯆꯪꯉꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯂꯥꯛꯑꯣ ꯆꯪ ꯃꯆꯨ ꯆꯥꯔꯕꯣ ꯌꯥꯗꯦ अभी टाइट करेगा नंगी 1 घंटा से पुंग क्या ना सा गया बाकी 1 घंटा से पुंकी आना सागी सौरे Juan orang itu bayar oh nih alhamdulillah di kala kata Kai oke maju original macam ni natra kaisun thakte ko maju maranga thangaba yeng maju faja chikna chang amri mubang do dang ngamar ya okey faja sini hao hao sa cha ada putunya ko sa faja matum ni sa hao do ni mama ये कोई देसी स्टाइल कोई दादा की एक्स्ट्रा स्टाइल dada thong ro cha वो की मां महाबल में ya Dia ang orang ang te so yo kena yang thum dia 시원 짜게 그래서 du cha ro thang chi cha ro thang Waduh. ya ya ra ra